अहानबदे यamna maru oiba update khara thamjage tronglaobi thodok makha tarakpa laingak ki action da Churachandpur district ki mafam amadagi UK ne gi cadre ahum phare makoidagi AK47 rifle ama pistol ama phangle hairi mihat pung ama korek labra kuki military ni singnaba singna bomb kapsilakpada pikriba machin manau sire mama laikan nari tampak ta pen da bi kholau na pumnin ninkhre bomb gi attack ta pikriba machin manau laikidre miyam gi ihauda SF na kapthorakpada ahum sire kunga taruk sokle curfew thamkre numit humni internet thingjenkhre Numidang pung taraga mathoi minute jangkai rom tarakpa matamda kuki militant singna Bisnupur amasung Churachandpur district anigi ditaina bada leiriba torbung kangbai phagak sau ikhai kokta tera khongsang bi amasung Tronglaobigi maning thangba saruktagi bom tara rom yauna nungmai maru kaya Meitei khulsing tamna kapsilakra matung numit nipani surakpada ngarang numidang amasung ngasi ayuki lo na ba hingi nungyai matung pung amaga minute mangarom tarakpada Tronglaobi awang laikai de leiba oinam babuton chahi humdragi yumda mapangan kalaba bom ama kapsilaktuna pakhai hanbada mahaki masanopa mangal ngamba chahi kunthraga turuk chahi manga khakta ngaiba machanapa tomthin amasung tha manga khakta ngaibi machanopi yaisna bom machena panbadagi laikannabada kanba ngamtana laikidre angang anigi mama binita chahi kunthraga manga su bom machena panbadagi ras medicity da laikannari thodok thokliba imung asi pauche asina sangsil hanglubada imung asigi yumthangnabada leiba moirang them raman hai ngarang Nungyai matung pung amaga minatari rom tarakpa adwaida ahupa makhol ama takraba matung da kapna launa ba tarakpa dagi changsinduna yenglubada binitana bom masena panduna soklaba machano pa pamduna thoraklaga hospital da pukhatpiu hairaki gari thaurang tawduna hospital da pukhatna ba hotnaringai da bom masena panduna soklabi machano pibusu amuk pamduna puthoklaga gari da hapkatuna Bisnupur district hospital tamna pukhi layeng sang aduda first aid pina ba hotnaringai tomthindi adumak kanbangam hoduna laikidre aduga yaisnana Binita gana laikhidraba tomthin su yauna rasmeticity tamna pukhalakibani layeng sangasi yauraba fawda pikliba yasna di bom masena panbagi China ni yamna kapki mahaki kokta sokpani na doctor na city scale launa ba hotnaringai da sukanna kaplamba matungda adumak kanna ngamdana laikhidre tanjadu fawda laikhidraba angang anigi mama binita di masa animak laikhidre haibasi khangan khide masigi mohota mahaki soklaba sing adu hana yengthoklasi haibada masa anigi hana kanbiu haina mahak layeng siya khide mahaki phibam da macha ani karisu tawdre water thamkhre haibadagi mahaki layeng bahuduna operation singba tawkibani hairaki tamthirba thawdoga sibini tara phamung da pikliba macha ani ga punna tumlingai gi tanja ta thokpani mapangan kalaba bom atuna mama macha tumliba ka adugi thongnau da palaga thongnau gi humai phakai duna imungda paisilaglaga pokhai kibani laikhidrabi yaisna mathang thada chaumbagi thorom pangthokna ba imung manungna sem saduna deibani angang ani gi mama mangal nganba BSF ki habildar oina Bihar da posting laibani binita su Guwahati da nurse oina thabuk tawbani adu masagi chombu loiraba matung da Guwahati da amuk satnaba thaurang tawrambani hairi bom pakhai handuna angang ani gi thawai manghankiba imung asidagi supnatagi putchani rom lapa labukki matai da rocket propel grenade RPG yawa bom ama amasung pakhai be yawa masa kilogram ama henbaga loinana circuit yawa bom amasu amuba polythene amada haplaga lainung da phumduna thamlamba thengnaki RPG hapa bom adu phut ahum lom sangba GI pipe amada sabani bom asi circuit ka loinana wayana taragani thoi bol ki battery da connection tawraga pokhai hinna ba thorang tawrambani bom ani isi leire haiba khangbadagi police ki bom disposal team na ngasi ayuk pung taraga ne yangkai ga mangarom tarakpada defuse tawduna thamlaga ayuk pung taraga makhairom tarakpada kenen amagi mayada mi sokhandana pokhai henki bom disposal squad na bom ani si pokhai henjingi masigi paithor ko machina pantuna anak pada leiba yum singda maheulam pokthorak pada kannabagi damakta fire tender ama manak nakna thaurang tawduna thamki aduga karigumba bom machina pantuna asok apan yorok da basu hospital da pukhana ba ambulance ama su thaurang tawduna thamki oina malem ngan bi imung da thokiba thaudok asi pau thuna yangna sandokibadagi thangnaba miyoi singna khoisaunaba ga loinana hauruba tawdana Tronglaobi tamna thomjinaraki ayuktagi hauna yamla miyoi singna thaudok thokleba mafamda thomjilakiba ga loinana golmalda laiba hawjikna mi leinadraba kuki singi yum khara miyamna akai atoi thokan baga loinana mai thapna singba tawki mafam aduga nakna laiba CRPF ki post ki pot chai kharsu amang ata thokan ba horakpadagi CRPF personnel singna nongmai kaptorpadagi nongmai maruna panba manga yauna chenbada tusinba wan thaba amasung nation nabana singbada punna miyoi taraga mapan sokhi nongmaina panduna soklaba singi manung da sagolban terag lukram lerektagi huidrom Michael chahi kunchagani thoi apokpa H Mohan amadi waikhurok tagi laisram jiten chahi nipuga matoi apokpa Udiochan kanbangam dana laikhidre hairi thaudok asiga mari lenena Tronglaobi da lakhiba imagi mairagi president ti hai sujatana phongdokhiba da chief minister na jiribam da ingtappa purakna bani haina
हेक चटलोबगी हलकपदा कुकी खुलाई पाइबसिंग तुमदुना लेबा पिकलिबा अंगांग फावबा हलकले मणिपुर की मियामना मे 2023 दगी हौना सु सांगदोकपगा मियामना साफाबु ओइद्रे हाइबा ताबीदना लाकली लम हेंतु हेनबसिंग फादुना मतिक साबा चैरक पीबा ngамदना लेरक्लिबसि मखोइगी मखादा लेंगाक असि लेरब्रा हंगलादुना लेंगाक असिना फावबा कुकी खुलाई पाइबसिंग मथक्ता सबसाबा थबुक अमता लौखत्रि हाइखि अमरोमदा लेखित्रबा पिकलिबा अंगांग असि बीएसएफ पर्सनल अमगी मचानी हाइरदुना अपोकपा मपाना लेबाक असि नाकनिंगैदम हक्की मचासिंगदी इमुंगदा लेने लेने हतोकपिरे असिगुंबा थौतोक असि थोकलबा फावबदा लेंगाकना कयाम कुइना येंगदुना लेगदौरिबनो हंखि ट्रोंगलाओबी अवांग लेकाई वार्ड नंबर 4 की थौदोक असिगी मयोक्ता ngasi JSC against the brutal killing of minor children oinam tomtin 5 years and oinam yesna 5 months and the severely injured oinam binita leima 35 years mapuroibo oinam mangal ngamba meitei ट्रोंगलाओबी अवांग लेकाई कोबा JSC ama semkre JSC sembaga loinana masigi advisor goro moirang themna hai kuki militant sing meitei sing buloisan da honarok pada thoklibe irang asi sahi ahum phajilak laba asigi manung chana ट्रोंगलाओबी da thokibe irang singi makhasa tharak pada angang ani laikidabadagi imung manungi amato oina satminagani miyam bu ngak senba ngamdraba central forcing lauthok tuna miyam na monitor tawba yaba state force oina thambiba natragana miyam na hanadagi propose tawduna lakpa lengak asigi ceasefire tawna leiriba tampaki lalhulub amagi designated camp ama ट्रोंगलाओबी amati masigi maningda leiriba chingi karakta asigumba thodok sing thoktana ba tampiu karigumba demand sing asi pidrabadi national highway 2 the economic blockade ki khongjang sing lagani khongjang asida miyamna support tawbiu haiki ट्रोंगलाओबी की थौदोक असिबु खोइसावनरब तंपाकी डिस्ट्रिक्ट सिंग द इम्फाल ईस्ट इम्फाल वेस्ट थौबाल कक्सिंग अमसुंग बिष्णुपुर की मियामना खंगौदुना हौरक्तुना डिस्ट्रिक्ट सिंग असिदा लैबा लंबी सिंग थिंगजिनदुना खोंजंग चंगसिनखि मफम खरदा लंबी मयाइदा उवा फजिनदुना थटखि अदुगा मफम खरदना तयार अमसुंग उवा मै थाखि डिस्ट्रिक्ट मंगा सेगी मफम अयामबदा लैबा कैथेल अमसुंग दुकान सिंग थोंग लोनकी ऑयल पंप सिंग थोंग हांखिदे लंबीदा महौसागुमना गारी अचौबा मचा अमसुंग मी चटपगी चांग यामना हंतकी ग्रेटर इम्फाल की मफम खरदि ngasi नुमिदांग पुंग 13 हेलकपा फावबदा सिक्योरिटी फोर्स की माइकैदगी खोंजंग लोई सिंग बु लाक्सिननबा होनाबदा टियर गैस सेल सिंग कापकी चुराचंदपुर टामना थाव अमसुंग पोचै पुरकपा ट्रक अहुम खोइसावनरब मियामना मै थाखरे ngarang numidang amasung ngasi ayuki lona ba hingda nung yai matung da ट्रोंगलाओबी अवांग लेकाई वार्ड नंबर 4 da laiba oina mangal ngambi yum tamna kuki militant singna basinga mapangan kalaba bom ama kapsilaktura pokhai hanbada mahaki sahi manga amasung tha manga khtangai bi masanupa amaga masanupi amaga laikidaba amasung angang anigi mama buna suktuna ras medicity da laikan nariba thodok pupendraba miyoi singna khanghaudana horakhiba khongjangi manung channa imphal tirim lambi parin ga churachandpur tamna thau purakib oil tanker ani amasung atai pochai sing purakpa truck ama mai thadokre khongjang asi kaktana tanangarang ahin ki thodok asina khoisauna halaba miyamna moirang lamkhai ki tidim lambi manakta leiba moirang police station gi gate mapan dagi thong tingjinduna police personnel sing amata mapan thorakpo yarwai haiduna khongjang changsin ki khongjang loisingna police station asidagi gate mamang da uwana singba paisinduna mai thaki ट्रोंगलाओबी की थौदोक असिबु कोऑर्डिनेशन कमिटी ऑन मणिपुर इंटीग्रिटी को कोमिगी माइकैदि अकन मोंगदु यारिंगद फोंदोखरे इम्फाल की नॉर्थ ए ओसिदा लैबा राजमेदी सिटी द लेकन नरिबा लैखिद्रबा अंगां अनिगी अपोकबी ओइनाम ओंबी बिनीता की फिबम यंगचिनबा लाखि को कोमिगी कन्वेनर वाइ दिरेन पाउमी सिंग हाई सेंटर अमदी मणिपुर लेंगांगना कुकी नार्को टेररिस्ट की थबुक थवोंग सिंग असि मतम साना लक्सिन बिदबदगी ngasi nahunana irang amuk tholakpani lamhen tuyenba terrorist ki thobuk tawri mei kangdu खरसिगी मथक्ता मणिपुरी अमदी इंडिया लेंगांग एक्शन लौदबदगी मरम कदिगिनो हंकी ngarang ahingi thaudok asi kokomina kan mong kandem tawbaga loina masigi texak मणिपुरी अमदी इंडिया लेंगांग अमसुंग लेजिस्लेचर पुमनाम फुगदबनी thaudok asigi matang inquiry sa thabaga loina na rule of law gi matung ina chen na basingi mathak action lawkat kadabani haibaga loina na laikhidraba masuk soktuna laikan na ribigi awabada kokomina su saru yari haiki Central Force na ikoi ngapi ngamloidaba oirabadi khunjasing na ngak sarga BBF ट्रोंगलाओबी अवांग लेकाई de thoki batam tirba thaudok asing matang de village volunteer force BBF manipur nakan mong de yaring de phongdok tuna ngasi thaudok thok khiba mafam asida paumi sing da hai lenga ki mathau taba security force na miyam bu ngakpi ngamdrabani na ikoi khunjasing bu ngak sarga maram asina mathau taba kusu kulai sing ikoi da pibiro hai ki ट्रोंगलाओबी की thaudok ta Chennaba Kuki militant sing athubu matam da thijinduna lebak miyam da thangan gadabani थोकलिबा थमोय कायरबा थौदोक असि BBF मणिपुर की माइकैदि नुंगाइतबा फोंदोक सरी अमसुंग इमुंग मनुंग की अवाबद सरुक याजरी हाइकी अमरोमदा थौदोक असिबु नुंगाइतबा फोंदोकतुना ट्रोंगलाओबी की महिसंगसिंग की महिरोइसिंग स्कूल की गेट ममांग द थोकतुना पेनदबा खोलाउसिंग लाउखि अंगांग अनि की पिफम थोकपा एक्स ग्रेसिया पीगनी CM मरा लेबसिंग हिंगना नत्रगना सीना फंगनब होनरी मियाम की असाउबा फाथरगा मतेंग पांगबियु गोविंदास
Tronglaobigi thawdokta laikhidraba angang ani telenga ki maikei pifam thokpa express soidana phanghangani amasung thawdok asigi case NAI da sinaragani haina chief minister YKM San na pongwi singgi khuthangda lauthokre ngarang nongtil pung ahum khara helakpada chief minister na mahaki secretary ta pangthokpa pawim from the wafam asi phongdokla duna hai ngarang nongalam daida thokiba thawdok aduki matik thamoi sokna nuaite ayu angan bada chatlaga yengrubada pikliba angang anina laikhidabagi fibam adu ubada thamoi sokna nuaite ba phawi halakraba matungda ND ga seminariba MLA singa punna phamina duna thawdok asigi case asi NIA da sinana bu warep laure thokriba thawdok asi hojik peaceful atmosphere ama lakpasida masibu thugaiba pamba kangbun oigani haibigi thajabalai singnariba asi koknaba organization natragna lanai mi singbu masak maming khangdribani na masinani haina ngasim haibadu khara nganmun khanjai ARCRPF amadi police security amadi pangthokre mifam asida laibak thiba thawdok asta chenaba miyoi sing phanaba operation kana sathari haina phongdokhi akam pata lairamba sahi tare tangai bi IDP angang nupi masa ama yamna nuaitaba mongda laikhidabagi wari ekhoi loina khangle mamang dusu IDP sa sing khara accident thoktuna laikhidabudusu lengang na imung sing adu angam bakara mateng pangjikibani hanaksu sapmana ba mateng pangjagani laikhidraba yamna nauriba angang ani asigi su lenga ki maikei dagi pifam thokpa express soidana pigani miyamna wakhan phatha biraka maral leibasing phana bahona bada thawa yauna mateng pangbiyu haiki jiribam chaluraba matungta lemhoriba wahai singdi chatnaba thaurang leibra haina pawmising na hangbada chief minister na chatkani haina pawkhumlaki aduga unified command kana na pairiba no haina hangbada chief minister na hayeng mahakna chair lawduri unified command gi meeting pangthokani haina khumlaki amaromda ngarang ahing thokiba thawdok aduda security gi maikei dagi ahoba laikhibra hanglubada minister Govindas konthojamna security gi ahoba laina tragna laite habidi thawdok asigi case NIA da sinaduna investigation satharaga khanglagani karigumba thawdok asida su group sing chenaramlabadi makoi gi mathakta action lawgani ching oigera tam oigera khulai paiduna satpa yaroi su group ta laita pumna maktam pakki oirabasu chingi oirabasu makoi gi mathakta operation sathakani thani gi manungda kusu khulai recover tawnaba home minister na akanma pautak pirakle pawgi mifamda saruk yakhiba home minister Govindas konthojamna hai thawdok asi yamna thamoi sokpa thawdokni popular government ama lakpada protest tawba anoba laingak lakhaningdaba ingtap hanjilakpada thugainingba miyoi khara natragana group amana bom kapsinduna nauriba angang ani laikhidre apokbi maman hospital da laikanari mahakchu thuba matamda asoi angam yaudana farakpa oirasnu hairadana social media gi kuthangda manipur gi miyam pomna una thamoi sokpa nungaitaba phawbada ikhoida su chap manana phawi masimakna angan bayukta gi chief minister ga paw phawna jaraga loktak brigade ki Brigadier amadi Bisnupur SP amasung district asida lairiba command pungna mafam aduda chatlaga maral leibasing tidoknaba massive combring operation chathanaba kanna hona jabani laibak thibadagi operation sangsin ba miyosing yaman man mafam aduda khara khaji thengbagi marakta khoisaunarba ima ibel na hakaya na ikhoigi gelmolda lairiba CRPF ki kem tamna sangsin ba thawdok adugi live tharakpa matamda su aina haiji khibani mafam aduda ikoi changlogumsi operation chatharaga maral leiba miyo edu phana ba honari haikibani helicopter na singba season naraga operation chathaba sumam liba matam oibani na khara ngan thorakpa matamda sinna ba hauri haidona mafam aduda sangbiganu haiji khibani adubu asawbani henbadagi CRPF ki gari sing kem mai thaba horakpadagi CRPF na sungak thokna bu oiramba yai sauningbadagi oiramba su yai nongmai kap thorakpadagi miyoi manga nongmai maruna panduna sokpa yauna mayam nesin khosin na badagi sokpa kharsu yauri thawdok asi laibak thibadagi miyoi ani laikhidre hairi Nagaland Mikhal gi irang da BJP sagut pamiyoi ama sire Nagaland gi Mokabung district koring da AC gi maraki Mikhal da mapanda pangthuka durba asigi mangoina na ngarang ahinga theng bada maraki Mikhal asiga marilinan mirep ani gi miyoi sing ungkhat aduna khana chainerak padagi chauna irang thokre irang adu BJP gi mirep dauchiar imachen amasung independent mirep toksing na sabgat pamiyo sing puna chainerak padagi thokibani irang adu da gari kaya mai thaduna amanga ta thokan ke betana tana nakalani gi marakta khut thokna bada moko chungi longkhung khung da leiba imrong sungba imchen koba BJP sagat pamiyo ama sire hairi imrong sungba imchen khut thokna bagi thawdok adu da satina sokpadagi dimapur da leiba mekyachung district hospital da laikan na bada pukhalakpa Botsa khunggang yawramdai de lampi da laikan na ngamdana sikibani thawdok adu ga marilena miyoi taraga tarpa gatre nakal amaromda mangmetong khungangda BJP sagatpa miyo singna independent mirep imsan tomba yumda landa khibada gari taraga nithoi amang ata thokan khre hairi